Minister amadi MLA singna corruption tawde haibadu sengna takpa ngamse. Manipurda senja thumja haibade corruption gi thabak ase maru phangna muthatsi haidabade. Chief Minister dagi hauraga sarkar gi karmachari oiriba pion phawbagi thakta leiriba singna senja thumja tawdrabade corruption maru phangna muthatpa ngamgani haibase Chief Minister N Biren na isang thawna leibak miyam gi mafamda yamna toina haiba wafam ama oire. Chief Minister na phongdokhiba wafam ase leibak miyam na asuki matik thagat papoe masigi mathakta sarkar asina anti corruption cell phawba linkhatuna corruption muthanaba thabak mangjil thana changsilakli haibasisu miyamna adumak khangba ngamme adubu hojik manipurda senja thumja tawbagi thabakte adumak leptana chathabagum tawwe maduna corruption maru phangna muthatsi hairabade laingak shasan gi thabak tawbada hakthengna yauriba Chief Minister dagi hauraga Council of Ministers sing MLA sing na corruption sungtaw tawdaba asengba chumbagi yumbini haibadu Makhoina tawthorokpa asengba chumba thabakna leibak miyamda mayek sengna khanganba ngamgadabane India gi waina khwaidagi nungaitribase miyamgi mihut oiriba Minister MLA kayana sakti pairingai matamda angakpa phangna senja thumja tawba Minister gi imung manung macha manaw amade naknaba mari mata singna Minister MLA saduna thika tawbagi thabakta khongdaba Maduda natana matam gi oina sarkar gi thabak lawba matamda selyam lawduna senja thumja tawbagi thabak chathaba ase Bharat ki state kayada adumak taba phange maduna miyam gi mihut oiriba Minister MLA sing ase leibak miyam ga aphaba mari thamba ngamdaba kathokpana mang thaduna leibak miyam gi damakta yaifana ba thabak tawba ngamdaba oina leibak miyamna dum uduna amade khanduna leibagum tawwe asiguma leibak miyamna miyam gi mihut oiriba singda thajadaba senja thumja haleng ba leitana tawi haina khalliba masigi mathakta Minister MLA singbu singnaba midyeng amada yengbagum tawriba se kohanana ba honabana khwaidagi aphaba oigane Manipur asi hiram khudingmakta sothaduna leiriba sufam nompham khangdraba miyoi singna chayom saduna leiriba state amane masigi mathakta larik laisu hairaba naharol kaya ama thabak phangdaduna leire masina loidre tongan tongan ba hiram kayada khutsa hairaba haithoi singthoiraba miyoi kaya ama su leire asigumba miyoi sing asi sarkar na makoigi sinpham sing adubu yaukhat singkhat piduna senthok lambi lehenna ba hona baromdasu pukning sangpham thoe madunatana sakti pairingai Minister MLA oiringai matamda aranba upai sisinaduna selyam talhogane haibagi wakhalon de khak khanbiroidabane maramaduna Chief Minister N Birena yamna toina hairiba senja thumja tawba haibaside Chief Minister dagi hauraga Minister sing MLA sing sarkar gi karmachari singdana pion phawbagi thakta leiriba singna corruption tawdraba matamda leibak asi aphaba oigadabani haikibadu thabak oina pangthongna bohonase maduna sarkar gi thabak lawbada sel lawdaba yamna sengna thabak tawi haibadu sarkarna tawthorokpa sengba chumba thabakna yamna sengna utpatai maduna sasan tawriba sarkar asida yauriba Chief Minister dagi hauraga atai Minister MLA singna senja thumja tawde haibadu tawthorokpa thabakna leibak miyamda tasengna utpa ngamba tai topic asi Kangleipaki Mairagi editorial kalam dagi lokhatchabane Atsumgi Finance Secretary Police na fakhre Imphal West Commando na ngarang numidang pung 13:15 rom tabada All Tribal Student Union Manipur Asumgi Finance Secretary Kakai Singsit modbung da leiba masagi mayumdagi fagat khre haire Bharatiya Janata Yuba Morcha BJYM Manipur Pradesh ki President M Baris Sharma na complainant oiduna thangalakpa wakat amagi matungin na Imphal West District Police ke SITH Tikendra na luchingba team amana Kaka Singsit pu phagat khibane amaromda Asumgi Finance Secretary Kakai Singsit phagat khibaga mari lenena BJYM Manipur Pradesh ki maike dege Police Department pu thagat pa phongdokhre thagat pa phongdokpagi warol aduna hai miyam amadi BJYM Manipur Pradesh ki President da athiba wai wata phongdokhibagi mayokta Asumgi Finance Secretary asigi mathakta Police ta complaint tawki hairaduna mara leiraba miyoi asigi mathakta action lokhatpagi damag Police Department pu thagat pa phongdokhi haire panba yabade mamang thagi seisat taragani thoida BJYM Manipur Pradesh ki President M Baris Sharma na Imphal West District ke SP da thagat kiba complaint abada sahi asigi megi seisat taraga tarukta Asumgi Finance Secretary Kakai Singsit na mahaki Facebook account da state asida leiriba tongan ba kanglup singi marakta nungsinada pa pokhan ba yaba amade complainant masada ki akhang pokhan ba wahi wata sizinaduna thagalak pa leire haina palle
Baris Sarmana pisunkiba wakat aduda kakai singsitna Facebook ta thagalakpa warol adugi matangda palladuna Baris Sarma nahak birengi huiroi ne unaduna ngamna thokse nahaki haumi federation amade kanglaipakan balup kaloina na kaubruda law nangak sing adu laithat ki haina Facebook ta thagat ki haina pankhe Mahiroi chatret lom leiba Jiribamge Boro Bekra Higher Secondary School gi principal leitavata natana waza ayamba leitavadage Mahiroi sing mapung phana larik tamba phangdana leire State ki thakto August 12 athoba singi numit pangthokre ngasigi mirol na kathokpagi gun chenduna nationalism ki wakhal sagat lase CM sahi khudingi pangthokpagum ngasi state laingak na senduna August 12 chamaga kuntraga mathoirak suba thoba singi numit pangthokre chamaga kuntra mathoi suba Patriots Day thoram pangthokre DM College of Teachers Education Imphal da senduna chamaga kuntraga mathoi suba Patriots Day observation pangthokre College asigi hall number 1 da pangthokiba thauram adu da principal Dr. R.K. Lokendro na lusingduna marai ba ki da magthawai kat kiba ya school lakpa sangwes na birti kendrajit thangal general ge photo da hailai katuna ikai khumna ba utke thauram gi saruk ama oina recitation English amadi Manipuri extempore speech amadi solo song Manipuri da tongan ba group sing khaidokuna khudol tamkhe Thauramga mari leinana college asigi principal Dr. R.K. Lokendro na haikibada ngasi numit asina lakbada athoba singbu nahauna ningsinghalle makhoi na chatlamba liklamda chatuna anoba Manipurama oibada pumnamak na hona minase thauramgi makha tarakbada laibak asina ningkha tamba phangba chahi humbudraga manga surakpage chatharagliba azadi ka amrit mahosab ke saruk ama oina jati gi machu ahum gi phiral singkhatke Nongzo mifamda Electricity Amendment Bill 2022 puthoki vase Laumi micham miyam sinmi singna vane AITUC Haukiba July 19 dagi famba haukiba Parliament ke nongzo mifamda Electricity Amendment Bill 2022 puthokta ba amadi bill asi puthoktringay mamangda Parliamentary Standing Committee on Energy da macha khaina khanganana ba opposition MP sing amade All India Power Engineer Federation na Prime Minister da mangjong na khangan khraga lep kiba matamdagi numit marine ngangkhana loisin kiba August 9 da Electricity Bill 2022 puthoki badu NDA laingak asina laumi amasong sinmi amasong micham singna ba lep 3 haina MSC AITUC na thadorok pacherola mana phongdorok le laibak ning bai base aigi yumdagi haurakadaba ne iraibak iramdam ngakna bohona bai base lamdam sida hingminari ba Aikoi khuding maki thaudang ne laibak ning bai basi aikoi na aikoi gi imung dage haurakadabani haina social worker Birla Salam na phongdokre aroi bada tabi di bapum namakpu thagachare